Asigi tongan policy singamadi social media dagi lokachaba policy update pizeri ahanmada maruoiba paw kuki khulai paiba singna tangkol naga puruta attack tongnaba sem chaba loikre Churachandpur ki kuki nupi singna anoba Manipur ki popular government asigi CM YKM chanbu unaningi hairakli US na missile caption duna Iran ki khwaidagi chawba thong thugaikre UK Sina phungdorakliba mioi ani siru purubna masak khangde haina siru student union na phungdorakli CM ki Jiribam Lakhipur khongchat ngasidagi hauragani Jiribam da Maitei kuki phuruki lusingbasing unaduna santi puruknaba honagadori Chief Minister ki Jiribam khongchatta Lakhipur constituency da vote khombagi program yaude hairagli ngasi CM Khemchan ki Jiribam khongchatta Laingangpokpi police outpost da changba yaroi haina Tatbung village authority na warning tawagli CM ki Jiribam khongchat tribal miyamna saugotpi ganu haina ITAC na phongdokre lengang na ayaba pidragasu April 5 da kongbo maru laifam lenda changlagani hairi Assam da BJP lengak halaklabadi mitop changchilakbagi wathok lehelaroi haina Amit Shah na phongdokre Churachandpur dagi police personnel ama drug ka konana Mizoram da fare Gas amadi thau lona karbar tawba thingnaba center na state ta khangalakre Mizoram police na transborder smuggling network kaya thugai kre lupa crore kunmanga henbagi truck fare NSCN fraction masen hanabagi thodok naga furut singi marakta matam sangna thajanaraktaba asina oiba yai haina GNGF na phongdorakli Hindu haiba wahi asi dharma buta panate way of life adubuni haina sonamani na phongdokre center gi yaka yenglaga leigadaba oirabadi chief minister pham thadokpiu haina CPI na taksinkre Women Reservation Act Amendment Tongnaba Parliament Session Numit Humni Sangthagadori Kolkata Manipur Bhavan da ASO oiba amana Bhavan asigi quarter room ani kansinuna matang kuina lesinbada ngasi fawba house rent allowance lauramdre Bhavan asigi LDC amanasu numit chani ga manga Canada da koiduna lairamba thengnare IDP sing yumda hanjandriba fawba yungkok masing thiba yaroi khongjang changchilakbada thongba afafata lengangna pugadabani haina phongdorakli Adom na hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pizeri kuki khulai paiba singna tangkol naga purupta attack tongnaba sem chaba loikre Ukhrul district tagi horakiba kuki amadi naga kangluk anigi irang handak matam khara nemtharuraba tungda CM Khemchan na Assam gi Kasar amadi Jelibon da chatnaba thorang tawringai chairakta kuki khulai paiba singna tangkol naga purupta attack tongnaba sem chaba pumnamak loikre kuki singna sanaba wari amadi attack tongnaba gi sem chaba gi video social media da hojik viral oiri Makatarpa atopa pauda Churachandpur gi kuki nupi singna anoba popular government asigi CM YKM chanbu unaningi hairakli social media da thadokpa atenba video matek amada kuki nupi singna hairi madudi anoba BJP gi popular government asigi CM YKM chanda chithi iduna kuki singi aningba apamba sing phongdokningi wari sananingi adubu matau karamna kadaida igani khangdabana chithi iba ngamdare CM Khemchan unaningi wari sananingi haina phongdokli ningsingba yaba Thodok Singda Manipur gi anokba popular government asigi lusingba CM Khemchanbu kuki nupi singna wari sananingi unaningi hariba asigi nungi artha kari oiramba yai haibasi khananingai oiri maramdi mamangi matamda kuki singna phongdokibada kuki singna taliba separate administration head phangdriba phawba lengaka karigumba hiram amatada wari sanaroi haikiba laikibani amaromda kuki singna social media da Manipuri lon nganglaga CM ga unaningi hairakliba asi sahi ahum phajilak kadoroba lal asigi manungda ahanba video su oiri pumnamak toklaga kuki nupi khara asina hairiba wafam asi kuki phurupna yarabra natragana nongmanini asida amuk sengdok halakadoribara haiba asisu khananingai oiri makha taba pau ngaiminasi Siki siemano basulak pako mangonda cici thagi hairaga kadai da pira ga tunga dara adu kang da bagi thada bagi wani na jaradi na handa gita ga do banina oh aduna hauji
Hojik pausigi pausing hamuk sandongna pizeri US na missile kapsilaktuna meter chama kunsa taruk wangba kilometer ama point manga sangba Iran ge khwaidigi wangba thong ama amangata thokan kare Tehran amasung Western Karas phaunaba thong adu sabagi tabak chathagi bani US na nongthaktagi chatharakiba attack adu da mioi Nepal sikhibaga loinana atopa mariputara manga asok apan nangki haina First News Agency gi report asina phongdokli thodok adu thokraba tungda US ki President Donald Trump na thong thugaibagi video sing social media da thagalak bagal loinana karigumba Iran na wari sanasi yadrabadi atai atopa maru oiba mafam kayasu makhatana amangata thogalagani haina phongdoki amaromda US na chatakiba attack adugi laman khumba oina Gulf region da leiba maru oiba thong Nepal amangata thogalagani haina Iran nasu kihankhre Islamic Revolutionary Guard Corps na amangata thogalagani haina lauthokraba Gulf amadi Jordan gi maru oiba thong sing adudi Kuwait ta Sheikh Jabar Al Ahmad Al Sabah Sea Bridge UAE da leiba Sheikh Zayed Bridge Al Makta Bridge Sheikh Khalifa Bridge South Arabia gi Bahrain da leiba King Fahad Kayezo Jordan gi King Hussein Bridge Dalmia Bridge amasung Abdon Bridge ni hari Sabal loidriba civilian structure da US na attack chathaduna amang ata thuhan khibaga loinana misimina yahon khibagi thong adubu Abbas Arab Sina akanba mongda condemn tawrakli chairak asida US amasung Iran gi marakta soknariba lan numit kuntra mangani sukhibaga loinana Kuwait ki Mina Al Ahmadi oil refinery da Iran na drone attack chathaduna amang ata thugon khre hojik phawbada lan asina maram oiraga mioi lising ani hena sikhibaga loinana atopa mioi lising kuntaruk hena asokapan nangan khre nakal anina missile attack leptana chathabaga loinana Yemen dagi kablakpa missile ama Israel na nongthakta amang ata thugon khre Iranian media gi report matung inna mayai thangba Iran da ngasi US ki F-35 fighter jet ama kapthaba ngamle haina claim tawkhre tawdok asigi matangda US ki maikidigi wapam amata phongdokpadi leitri West Asia da thokliba lalgi fibam lusilakbaga loinana Israel gi home front command na Malkia Kiyet Sinona Telhai amadi Metaluana singba Gel Adgeligi region da rocket amasung missile kaya kapsinduna attack chatharagani phongdokre US President Donald Trump na Iran gi matakta akanba wapam phongdokladuna hai nakal ani gi marakta songhariba lal asi tha ama henjilaklabasu US na hojik phawba Iran gi maru oiba infrastructure singda attack chathaba howdri haina phongdokhi United Cookie Council UKC na handak phongdokhiba achung chiru amasung mangpu chiru hariba mioi ani asi chiru phuruki mioi singna masak khangba leite haina chiru Students Union Manipur gi Department of Information and Publicity na thadokpa chirol amana phongdorakli chirol asina makhata na hai achung amasung mangpu chiru kowa chiru phuruki mioi kaya marum lei UKC na thadorakliba warol da palliba mioi ani asi chapchana masak maming khangba ngamde maram aduna hariba mioi ani asina Siru Puruki Mahut Silaga Tabak Taunabagi right leite Puruk Asigi Mahut Silaga Wangang Nabagi right to piki but leite Mari Lainaba Authority Amadi Mizam Miamna Hiramasigi Matanga Siru Purupu Lana Lobidanaba Abil Torkli Kanglop Kudingmak Nuksichanana Kundaminaba Haiba Asina Zena Tajaba Tamli Kanagumba Mioi Amatana Puruk Amagi Mingsat Tien Bayaba Tawong Sataroi Dabani Mari Lainaba Authority Dagi Ayaba Lodana Kanagumba Mioi Amatana Siru Puruki Minga Tabak Sutaroi Dabani Kanagumana Masagi Wakalonda Yumpam Oiba Tabak Ama Tauropo Matamda Maram Sadana Siru Puruki Ming Paksin Basu Yaroi Puruk Asibu Lana Ukiba Yaba Thong Amata Kanaguma Mio Amatana Sataroi Dabani UK Sina Handak Pongdok Liba Nui Ani Asi Kanano Amasung Kadai Degino Haiba Mayek Seng Kangba Ngamdri Siruga Mari Lainadaba Maramna Karamba Puruki Mioino Haiba Mayek Seng Kangba Ngamde Hainasu Siru Students Union Manipurna Thadorokpa Chirolasina Makata na Pongdokli Chief Minister Yumnam Khemchan gi Jiribam amasung Lakhipur gi numit humni gi khongchat ngasidagi hauragani presna phongba pawgi matung inna ngasi numit yungba matung pungkhai chatpada Jiribam da thungani lengang pokpi police outpost Jiribam hospital amasung lamleng khulgi phibam singsu yengsinbaga loinana district adugi tongan tongan ba chawkat thorangi project sing changaba amadi uyep uyung tambagi thabak singsu paikhatkani Chief Minister gi April 3 dagi taruk phawba chathagada ba khongchat asigi manung channa Jiribam da khundariba Maitei amasung Kuki Puruki Lusingba Sing Unaduna Tangdu Leitaba Pibam Hanjana Bahonagadori Wai Khemchana Chief Minister Oirakiba Matung Handak Jiribam da Chatgadoriba Asina Anirak Subani Mahaki Khongsat Aduda MLA Tongram Robindro Kongkham Robindro L
Rameswar, Dr. Sapam Ranjan, H. Dingo, S. Premchandra, Amasung Pongnam Brojensu, Sarugyagani Hari, Lamdam Asiki Miamga Unaduna Wari Sanabagi Torum Amasu Pangtokani, Jiribam the Purukayagi Mui Singa Unaram Labamatung, Asamgi Lakipur the Satkani Hari, Chief Minister Y. Kemchana, Asamgi Lakipur the BJP gi Mirep Uriba, Koksik Raski Board Komba Chatkadori, Lakipur gi BJP gi Mirepka Lambata Riba, Congress ki Mirep, Dr. Maimom Chanti Kumar gi Mayokta, Board Komgadoribani, Pawasi the Chief Minister Natha Asigi Marida Numit Humnigi Kongchatta, BJP Manipur Pradesh ki MLA, Karaga, Jiribam, the Chatkani Haina Mamang the Pongdu Pasu Lake Kravani. Chief Minister Yumnam Khemchandgi Aniruk Chuba Khongchat Oina Jiribam the Chatnanaba Sem Chaba Pumnamak Loikre Mahaki Khongchat Asida Akai Atoi Thoktanaba Ngarangdagi Hauna Police IRB MR Amasung Central Force ki Team Kaya Marum National Highway 37 gi Mafam Singda Saitoktuna Thamkre Ngasi Ayuktagi Haugodoriba Chief Minister gi Khongchat Asigi Manungda Assam Legislative Assembly Election da BJP gi Mirep Singhi Vote Khombada Silchar da Chatlaga Lakipur constituency da Vote Khombagi program amata yaude Mafam masida Congress ki tiketa Maitei Macha ama Mirep oiri adumakpu mahakna Kasar district ki Udhabor constituency da BJP gi Mirep pidamak Rongpur Khulda amasung Halakandi district ki manung chanba Jaribonda BJP gi Mirep ki vote khombadi yaugani mafam sing asidasu Maitei gi voter masing yamna leiribani khongchat asigi matangda phangba pawna hai Chief Minister Y Khemchan hojikmaki oinadi National Highway 37 da MLA mayamga loinana April 3 gi ayuktagi chananaba thorang tawri mahangna Jiribam hek yaubaga Lengangpopi Police Outpost yengsingani Ningsing Khulda leiba Jiribam District Hospital ki bibamsu Minister singna yengsingani hairi Chief Minister Y Khemchandgi ngasi Jiribam da chatkadoriba khongchat asida Jiribam Police ki Lengangpopi Police Outpost da laktanaba Tatbung Village Authority na warning tawkre wafam asi Tatbung Village Authority ki Chairman Hemkhojang Khongchai na Chief Minister Y Khemchan da aiba chirol thaduna khangalakibani Chairman Hemkhojang Khongchai gi chirol asina hai Jiribam Police ki Lengangpopi Outpost da leiriba mafam asi Tamenglong District ki manung channa leiba Tatbung Khulgi lamni hairiba mafam asi State amasung Central Force na loksillaga Outpost asi thamkibani maram aduna hojik chayetnana leiriba Jiribam Police ki Lengangpopi Police Outpost asida Chief Minister gi Jiribam khongchat ka mari leinana yengsingani hairiba asi tawbiganu karigumba Lengangpopi Outpost asida Chief Minister na lakpa thoklabadi phibam hena lusillaktuna pamdaba thodoksing thoknabagi kaihoba oina thokani hairi chirol asina makhata na maram aduna Lengangpopi Police Outpost da Chief Minister na chalamgani hairiba changlamgani hairiba asi amuk hanna khantha duna Chief Minister gi khongchat asi mai pakna chatpiu loinana Lengangpopi da leiriba Police Outpost asi Jiribam District ki atopa mafam amada thamnaba thaurangsu tawbiu Tatbung Khul asi Tamenglong District ta Kuki singna khundabada khwaidagi liraba khul amani hairiba khul asi Jiribam District ka tainana leibani hainasu khanghalli Fairjol amadi Jiribam District ta leiriba tribal miyam ki political right amadi land settlement ki matangda warisin ama lakriba phawba handak Chief Minister Yumnam Khemchan na Jiribam da laktuna tribal IDP sing unagani hairiba asida tribal miyam na sogutpigano haina Indigenous Tribal Advocacy Committee Fairjol and Jiribam District na phongdorakli ITAC na thadoropa chirol amada Chief Minister Yumnam Khemchan na Jiribam da laktuna tribal IDP singa unanaba thorang tawri haiba wafam tare adubu matang asida haining libadi IDP singbu resettlement tawhanba amadi compensation piba khaktana leiriba issue asigi warisin purakpa ngamloi Fairjol amadi Jiribam District ta leiriba tribal miyam gi political right amadi land settlement gi matangda chapchaba warisin ama puraklaba matamda matam koina chanagadaba shanti purakpa ngamgani masi natana shanti purakpa ngamloi maram asina tung koina chanagadaba shanti amagidamakta 6 schedule na piriba provision singi makada Fairjol amadi Jiribam District ki political settlement ama purakadabani tuibong haibadi barak turelgi marilda Manipur lengangna checkpoint mayam thamduna Fairjol District amadi Assam gi marakta tribal community singna leita laira tanabagi chathok chasin tawbada athingba thamliba asi tokadabani mathaki wafam sing asiga loinana Jiribam gi tribal IDP singi comprehensive resettlement amasung
compensation package ki thabak lokhat kadabani cherol asina makha taradun hai lasting oiba solution amagi damakta wari sanabagi damak ITA sina matam pumbada thong hangduna thamli adubu Fairjol amadi Jiribam district tribal miyam gi political right amadi land settlement gi matangda lengaka yanaba ama Productive Fauba, Chief Minister na Jiribam that Lakadru Kongset Asibu, Tribal Mayamna Sogut Biganu Haibo Wapam, ITA Sina Tamlakli. Sahi asigi oina Kongo Maru Laifam Lenda Lai Kurumba Changba Imphal East ki DC na ayaba pirak khidre adubu ayaba pirak trabasu April mangada Lai Kurumba Karagani haina Kongo Maru Semgat Luki Vice President H Rajesorna Phongdokre Rajesorna Makhatan hai Maitei Singi Chanabi oina Sajibu Chairauban Numeta Kongo Maru Laifam Lenda Laiba Atingkok Maru Salairen Sidabagi Pijol Honglaga Mathangi Nomajing Numitagi Lai Kurumba Changadabani adubu Sahi asigi oina ayaba pirak Banina, Sajibu Chairauban Numita P. Hongkide, Adubu, Hokiba Mars Kunithoi Amadi Kunmapanda, Nomizing Takrabasu, Lai Kurumba Chankidre, Chanabi Oina, Leraklaba, Lai Kurumbagi Machat, Kairabasu, Ta Asiki Mangada, Laigi Pijol Hongba Amadi, Lai Kurumba, Pushilagara, Changlagani, Hari, Maramasina, Toromasida, Lamdomasiki Miamna, Laktuna, Punna Saruk Yaminaduna, Kaifadraba, Laigi Torom Asi, Mapung Pana, Pangtok Minasi, Lonana, District Administration gi Maikadigi, Miamgi, Hulkanga Tabak, Tobiu Haina Apil Torukli. Asamda BJP ke lengak miyamna amuk halak halabadi state asida yumtang namba lebak singdagi mitop changsilakpagi wathok pumloi loisilagani makhatana problem lehelaroi haina Union Home Minister Amit Shah na phongdokre Assamgi State Assembly mikhalga mari leinana Kanpur amasung Palasburi da pangthokiba mikhalgi rally da Union Home Minister Amit Shah na mathaki wafam asi phongdokibaga loinana BJP gi pandamdi Assamda santi lehenba amadi hena chawkhotpa state ama uhenbani haina phongdokre Congress lengakna Assamda infiltrator singbu Yokhat Lambani Haina Congress Pu Maral Siraduna Union Home Minister Amit Shahana Hai Infiltrator Sing Asina Lairaba Singil Lam Loksin Badan Hatana Karinga National Parki Mafam Singsu Khopsilakpagi Amadi Makoina Local Youth Singna Phangjagadaba Thabak Kyasu Namduna Mulli Haukiba Sahi Tararom Asida BJP Lengangna Assamgi Tongan Tongan Mafam Singda Infiltrator Sing Khopsil Lamba Lampuna Ekar 1.5 Makoigi Makutagi Amuk Hana Lobangamle Handaki Mikhal Asida BJP na Sauna Mai Paktuna State Asida Amuk Hana BJP gi Lengak Laklabadi Infiltrator Singdagi Assam Pumba Ning Tamlagani Hainasu Amit Shahana Tiliba Miamda Thajaba Piki Assamgi Chief Minister Hemanta Biswa Sharma bu Saugaladuna Union Home Minister Amit Shahana Hai Mafam Asigi Miamna Mahakpu Amuk Hana State Asidagi Chief Minister Oina Thagal Laklabadi Infiltrator Ama Fauba Assamda Lehelaroi Infiltrator Singna State Asigi Lairaba Singilam Munbada Natana State Asigi Naha Kayagi Thabaksu Makoina Mulli Hainasu Phongdoki Churachandpurdagi police personnel amaga Fairjoldagi pahaka loinaba miyoi amaga heroin kg ama henbaga konana Mizoram police na fare Mizoram Excise and Narcotics Department gi official sina phongdorokpagi matung inna akaknaba paw ama phangbadagi achat awok check tawbagi thabak tha asigi amada Manipur police personnel ama aduga mahaka loinaba miyoi ama heroin kg 1.215 ka konana Assamga tainaba Mizoram gi Kalasipda fare Faraba police personnel adu Churachandpur Dagini, Masagi Chahi Nifu Mari Sure, Aduga, Mahaka Loinarapa Aduna, Fairjol District Dagini, Masagi Chahi Kun Mari Sure, Makuibu Wahang Pahang Taubada, Heroin Powder Adu, Silcharda Purakpani, Haina Kangwangamle, Farbomi Aniki Matakta, Narcotic, Drugs and Psychopathic Substance Act Lising Samapan, Maripu Manga Section 21 Sigi Makada, Case Pan Mugal Loinana, Kolasip District Court Ki Mamangda Puthokre Hari. Sakthong gas amadi atai petroleum product loan na paisinba amadi aronba karbar toba thingnaba akanba thabak lokhatnaba center na state amadi union territory singda khangalakre Ministry of Petroleum and Natural Gas ki secretary Dr. Neeraj Mittal na state amasung union territory singda aibe cherol tharaktuna khangalakhibane cherol asida hojik malemgi oina thau amadi gas ki mamal wangkhalakpa asiga mari leinana gas amadi thau phanglaroi haina mafam kharada tonga sandorakpadagi masargi darkar oiba changdagi leisinaba Habidi panic buying gi pau tare maram asina state amadi union territory gi lengak singna matam gi oina pau gi Mifam Pangthoktuna Miyamda Asengba Wafam Sing Khanganabagi Thaurang Lokhatnabasu Khanghalli Loinana Marak Asida
State amasung Union Territory lengak singna petrol diesel amadi sakthong gas ki lona paisinba amadi black market tawbagi thabak sing thingnabagi akanma thabak lokonaba su khangali lebak asigi oina matik chana gas amadi thau gi stock sing leiri haina su ministry gi maiki digi khangalakli panba yabadi mamang takta Manipur lengak nasu black ta thau yonba amadi sakthong gas yonba singi mathakta action longnaba khongthang kaya paikhatba leikhrabani Mizoram Police na haukiba chayol ama rongi matam asida leptana chatharakpa operation gi manung channa trans border smuggling network kaya thugaiduna lupa karor kun manga henbagi value oigadaba yamlaba drug sing phagat khre loinana network sing asibu chalairiba Myanmar national ani yauna miyo Nepal phare hari pawasina makhata na hai Mizoram Police na haukiba March kun manga dagina kuntrama toi pawa chathakiba operation aduda state aduda lairiba drug trafficking network ki route kaya thugaiduna yamlaba drug sing adu phagat pangamkhibane Operation Aduga Mari Lenana Mizoramgi Inspector General of Police H. Ramtha Lin Liana Fongdu Kibada Drug Trafficking Network Asiga Mari Lenana Mio Nepal Pagat Kibadugi Manungda Manipur Dagi Mari Assam Dagi Ama Yauri Operation Asigi Manung Channa Hokiba March Kun Mangada CID Special Branch Ki Team Amana Aizol Mayagi Tuiriel Brista Akanaba Pau Ama Pangbadagi Truck Ama Intercept Tauki Hariba Truck Asi Saitual district ki Sailian dagi thorokhibani truck aduda market lupa crore 15.42 ki value oigadaba yaba tablet kg 18. Chanipan kuntra taruk phagatpa ngamki makhatana truck adu thiba humbagi tabak chathabada US na saba pistol ama magazine ani amasung maru nifu phagatpa sungamki gari gi driver na lalne jobha kawi sahi kulumdoi chure Mizoram gi Indo Myanmar border district ama oiriba Champha district ki Jokhawa thargi Ngapigani Jokha Wathardagini Hari March Kuntarik Tagina Kunapan Fauba Saitual District ki Kaifang Maya da Sathakiba Operation Amadana Gari Ahumdaki Market Lupa Karor Nipan Point Marputra Nipal gi value oigadaba heroin kg Mari Point Niputaruk Phagat ki loinana drug sing adubu puramba Manipur dagi mioi Mari amasung Assam dagi mioi ama yauna punna mioi manga Phagat ki Mamang tha March ku Nepal da Kamjong district ki Kasom subdivision gi manung chanba Hongmai village junction da NACN fraction masel hanakibagi thodok adu Naga group singi marakta matam changna thajanadana lakpa amadi Naga community gi marakta amadi organization singi marakta leinariba matam changlaba international issue asi loisinba ngamdabagi maram oiba yai haina global Naga forum gi maike dagi phongdorakli forum asigi maike dagi Hongmai mihat adu akan momongda condemn tawraduna thodok adu matangda mijang mikhai naidaba amadi transparent laina investigation chathaduna chenariba mioising adu chapchaba action lokhirkadabani loinana Naga singi hojik oiriba yamna luraba tanpham asida asigumba thodok asi makhatana thoktanaba honagadabani thodok aduda leikedaraba singi mapamda forum asina thamoi sokna nuaitaba phongdokladuna imung manunggi awabada saruk yari loinana leikidaraba singi thawai sing aduna isorgi manakta ingna singna leirunaba oirasanu haidi maman yamlaba thawai sing asina leikidaba asi aikoigi imung manung khakta natana Naga nation gi oina mangjaba amani loinana Hongbai mihat asi Naga miyamgi self determination amasung Indo Naga political issue asi shanti oina warusin puraknaba demand tawriba asida akaiba pinaba yaknaba singna ningthina thawrang tawraga chathaba oibasu yai Indo Naga political issue gi matangda chahi 18 chupna shanti gi wari sanaraklabasu India government ki maikaidagi political will leitabana ngasi fawba masigi warusin purakpa ngamdri Shanti oina warusin purakpagi mahuta Naga masel gi marakta thajanadaba hengalakpa amasung machet kaya thokna kairakpagi maram ama oiri masi pumnamak asi India government amasung makhoigi negotiator singna Shanti oina warusin puraknaba honabagi mahuta makhoigi apamba maikaida chatnanaba honarubadagi thoklakiba ngaktani Naga miyamnasu Indo Naga political top asigi asengbasing amasung Naga gi history asi mayek sengna khangbaga loinana hariba issue asi Naga homeland amasung India manung khaki oiba wapam nate masida international forum amasung global gi oiba meeting kayasu lairibani maram aduna Naga manungi oiba achonba machet makai tanaba amasung masel hanabagi thongsing asi malemda khanghanba haibasi yamna laibak thibani Naga manungi oiba hana sunabagi thongsing chathaba asina Naga miyamgi dignity amasung moralda chauna akaiba thohali maram asina misi aduga mari lainana ukrulda miyoi kayagi lantum mang taganba amasung ijat chongningai oiba thong kaya chathakibadu yamna laibak thiba amani makhoigi asawba aduna thongsing adu chathaba oirabasu masina Naga singi oiba
collective course ta sothahan mata natana nagagi unity foundation da agaiba piribani maram aduna asigumba yamna luraba tanpham asida naga luchingba sing makhoigi tung iliba sing civil society organization sing amasung lanai mioi singna asigumba pamdaba tawdok sing asi makha tana thogandana ba pungning phathabina ba apil tawri naga singi luchingba singi mayokda tenda bagi wafam kaya social media da thagalibasi tokadabani su hairi Hindu haiba wahi asi dharma butak panate the way of life haibadi mioiba amadi mom mato manaba sing haibadi puja tauriba murti latliba imung laibu thajariba lai haraubana singba tongan ba lining pathap kaya oirabasu mahausa lairimbibu thajariba numit thabu khurumjababu Hindu ni haina akhang ahi singna takpirami haina Hindu Samelan Samiti jiribamgi convener singangbam sonamani na paumi singa unabada phongdokre mahana makhata na hai tha asigi mangagi nungtil pung ani taba matamda jiribamgi babuparada leiba RK Chanatombi Vidyalaya auditorium hall da Hindu Samelan Samiti jiribamna sinduna pangthokadaba Hindu Samelan gi thoramda miyamna saruk yabiyu thoram asida Hindu haibasi karino kanano haibana singbagi matangda akhang ahi kayana wangangani thoram asibu saruk yanaba chathok chasin gi damak lengang pokpi degina Golarthol phawbagi gari Uchathol dagina Haringar phawbagi gari Ningthemba amadi Singdong Laikai phawraga Dibong phawduna laknaba gari singsu thorang tawba loire maram aduna miyamna Hindu Samelan asibu saruk yabiyu haina phongdoki pawgi mifam aduda Hindu Samelan Samiti jiribamgi ko convener Promodes Das amadi CH Ibopisaksu saruk yaki Chief Minister Yumnam Khemchana Constitution gi matung inna tawbu yaba thodang chapchana pangthokpiyu center gi yaka yenglaga maming tagi leigadaba oirabadi Chief Minister gi pham thadokpiyu haina CPI Manipur State Council gi maikei dagi thamlakli Imphal gi Irabat Bhavan da paumi singa unabada CPI Manipur State Council gi Political Affairs Committee gi convener RK Amusanana hai Manipur da census tawdringai da mitop hana masak khando u haina miyamna demand tawriba asi paliba lengak asina thabak oina pangthokwa mathau tai miyamgi demand asi thabak oina pangthoknaba athubada special assembly session kauduna chap chabo warep ama lahubana achumba khongthang oigani miyamna taliba demand asi phangnaba honabada CPI AI nasu miyamga loinana khongjang kaya changsinnaba warep laure makhatana mahakna hai Chief Minister Yumnam Khemchana luchingba lengak asina law and order mapung phana ngaktuna maru oiba issue sing loisinaba honarakani haina miyamna lengak asida thamliba thajaba kaya asi manganba chumloi maram asina leiriba issue sing athubada loisinaba miyamgi luchingba ama oina mating leina thabak tawbiyu maming tagi leiba lengak oibiganu haina su phongdokhi Women Reservation Act Lisingani Kulumdoi Amendment Bill Puthoknabagi Damak Parliament ki mifam April 13 tagi numit humni amaga famlagani Rajya Sabha da Union Parliamentary Affairs Minister Kiran Rijijuna wafum asi House da phongdokhibani amaronda Opposition Party ki maikei dagi Parliament mifam sangdoktuna Amendment Bill puthokadoriba asi state khara da mikhal pangthokadoriba asida khudong chaba lawnaba Union Government asina honarakpani haina kanna yaningdaba phongdokre Assam Kerala amasung Pondicherry gi oina Mikhal gi bot khombagi matam April 10 da loiraga Tamil Nadu amasung West Bengal gina April 13 da loigadabani Tamil Nadu gi oina tangkak amakhakta da tha asigi kunga humdoi da Mikhal gi thabak amadi pangthokani aduga West Bengal gi oina April kulhumdoi amasung kumapal da tangkak ani thokna pangthokani lisingani kulhumdoi da chatnaba haukiba Women Reservation Act asina Parliament amasung State Assembly da nupi da sit chada kunthra humdoi reserve tawbani adubu reservation gi thabak asidi lebak asigi oina census pangthoklaga matung delimitation tawraga chatnaba haugadabani constituency gi article ngapigani constitution gi article marphuni thoigi matung inna census pangthokpa khudingi population da yumpham oiraga lok sabha gi seat allocate tawgadabani haina piri hojik leiriba lok sabha gi composition asi kumja lising chamapan humbudra mathoi gi census da yumpham oibani amadi marifu mari suba Amendment Act of 2001 gi matung inna constituency boundary sing lising ani kuntaruki census loidriba phawba Hanagida Lengdana Legadabani, Congress Lucingba Joyram Ramesna, Union Government ki thong yaningdaba phongdokladuna makhoigi bota kudung chaba lawnaba yengduna Lok Sabha amasung State Assembly da nupi gi reserve seat chada yankhai oina thorang tawri hainasu phongdokli
Makhatarpa Pauda, Manipur Lengaki General Administrative Department gi Makhada 26 Roland Road Kolkata da Ladiba, Calcutta Manipur Bhavan Asi Mapu Panabaga Pankak Oire Hadi, Bhavan Asida Assistant Session Officer Oina Tabak Tauriba, Laisangtem Bikom Singkoba Mioi Asina, Bhavan Asigi, Marisuba Florida Quarter Room Ani, Kansinduna Matam Sangna Ledakle, Loinana, Pipam Topa House Rent, Allowance Su, Ngasi Pawa Pidana Lady Hadi, Pause Sina Pangba Paugi Matung Inadi, Calcutta Manipur Bhavan Asida, Manipur Dagi Haujik Mioi Tadet, Amasung Staff Oina Tabak Tauduna, Calcutta Bhavangi Mangasuba Florida Laiba, Staff Quarter da Haujik Lady Adubu, Hadi Staff Tadet Asigi Thagi Talaptagi, HRA Kakpagi Tabakti Adumak Tauri Hadi Aduga, L Bikom Hariba, ASO Oiriba Staff Asigina Ngasi Pauba, HRA Kaktana Lady Hari, Hiramasigi Matanga Staff Taret Asina, Calcutta Manipur Bhavangi, DRC Oina Thaupuri B Asida, Complaint Tawa Matam Nasu, DRC na Karigumba Tabak Amata Paikatana, Laisile Hari, DRC Asina, L Bikom Hariba, ASO Asibu Kari Marangi Tamakta, Special Treatment Piduna Niam Gimatung Ina Kakpam Topa, House Rent Allowance, Kaktabano Haibo Wang Ama Hangragli, Loinana, DRC Asina, Atay Staff Taret Asidana Karigidamakta, Manabam Yeng the Bagi Tabak, Satabano Haibagi Wang Amasu Songtorakli, Hiramasidazu. Manipur Lengaki ZAD gi Makok Thongba Singi, Atubam Yeng Changsin Pam Toi Amaromda, Calcutta Manipur Bhavan Asida, LDC Oina Tabak Tauba, Indrajit, Roy Koba, Staff Asina, Ing Kumza Lisingani Kunmari Amadi Kunmangagi Manungda, Numit, Chaniga Manga, Suti Lauraga, Foreign Country Haibadi Canada da Chatloi Hadi, Yamna Ngakliba Amadi, Matau Karamna Government ki Employ Amana. Numit Chaniga Manga Suti Lauraga Foreign Country da Chatpa Yabra, Loinana Government Ayaba Pibra Haiba Wang Amasong Thorakli, Pau Asin Hai Indrajit Roy Hariba Staff Asi, Calcutta Manipur Bhavan Asida, Hana DRC Oirambi, S Memsa Devi Kobi, Amagi, Machanupani Hari, Maram Aduna, Calcutta Manipur Bhavan da Sathariba Niam Lanba, Thawong Sing Asi Manipur Lengaki ZAD gi Makok, Thongba Singna Athuba Matamda, Midyeng Changsinduna Sumthokpa Mathau Tai, Bhavan Asigi Karmachari Amana, Numit Chaniga Manga Suti Lauraga Foreign Country da Chatluba Matamda, Hauji Pawbada Mari Lainaba Authority gi Maikidagi, Niyam Chumna, Chalubra Haiba Adu Tigatana, Tumina Laisinbagum Tauribasi, Karino Haiba Wahang Songthorakli. Haujik Manipur ki oiriba phibam asida yamna maru oiba pau amada IDP singna yumda hanjinjeba phawba yungkok thibagi thabak chathaba yaroi lengak asina namduna yungkok thibagi thabak chatharakpa tarabadi IDP singna support tawdaba haina akanba khongjang kaya changsilakpada thorakpa khudimak lengak asina pugadabani haina sajiwa relief camp ta changjapam loduna leiriba ikaudagi khoirom Dhamena Pongdokre, Manipur Lengangna September Thadagi Yumkok Thiba Haugani Haina, Thaurang Tauriba Asigi Matangda, Sajiwa Relief Camp the Ladiba IDP Singna, Campaign for Just and Fear, Delimitation gi Thongmisinga Punna Pamina Duna Kana Nainabagi Mipamda, Pongdokibane, Khoirom Direna, Dhamena Makatana Hai, Manipur the Hogiba Sahi Lisingani Kulundoi, Me Hum Dagina, Hauduna Si Pawba Kuki, Militant Singa Chataragiba, Lan Asina Maram Uduna Mioikaya, Mayum Makai. Maina Tumna, Taduk Piki Badagi, Lepam Laitana, Tongan Relief Camp Sing that Sanga Pamloduna, Wana, Kangling Cherek Asida, Yungkok Tibagi Tabak, Chataba Horagani Haina, Lengak Asina Torang Lakliba Asi Kudakta Handuk Biu, IDP Sing, Makoi Makogi Yumda, Angelaba Matunda, Yumkok Tibagi Tabak Chatabiu, IDP Sing na Relief Camp that Lading A, Karamba Monda, Yum Amagi House number Yauna, Yumkok Tiga Doribano Hibasi, Lengak Asigi losing Basing na Kampam Tokoni, Karigumba Lengak Asina, Ngami Mata. IDP Singna Relief Camp that Lading Yungkok Tibagi Tabak Chatarak Patarabadi, Manipur gi Tongan Mamafum Kayada Ladiba IDP Singna, support of the Bagaloinana, Akan Bakongzang Kaya Sangsilak Pata Torakwa, Afafatagi Daita Pumnamak, Lengak Asina Pugadabani Haina Supongdorakli. Security Force na Lamdam Masida Santi Thamna Bapaikalakpa, Thorangi Manung Channa, Hokibapung Kunmari Asigi Manungda, Tongan Mapamda, Lalobagi Kem Ani, Vankar Ahum Tugaikre, Yamlaba, Explosive Yauna, Kulaikaya Fagatpangam Lehari, Police Ki Pauna Hai, Combined Force Lieutenant Satarakpa Operation Manung Channa, Churachanpur Police Station Manung Chanba, Dampi Range the Laiba Kuki, Laloba Singi Kem Ama Tugaikre, Hadiba Kem Adudagi, Modified AK-47 Rifle Ama, Magazine Konaba 9mm Pistol Ani,
12 बोरगी राइफल अनि अमसुंग सिंगल बैरल याउना अथई खुलाई कया फगटखरे फगलब खुलाई सिंग अदुगी मनुंगदा इम्प्रोवाइज वेपन मरी तुंगान तुंगानबा कैलिबर सिंगी मरु मरिफुमाथोय एक्सप्लोसिव मटेरियल केजी अमा बुलेट प्रूफ जैकेट अनि अमसुंग वाकी टोकी सेट अनि याउरी अतोपा अमदना बिष्णुपुर पुलिस स्टेशन की मनुंग चनबा उपोकपी खुनोंग ममांग लेगाई एरियादा चतगिबा ऑपरेशन अमदा पॉइंट 19 की पिस्तौल अमा मैगजीन अमा सिंगल बैरल गन अमा अमसुंग हाई एक्सप्लोसिव ग्रेनेड अमा रिकवर तौखी इम्फाल ईस्ट की सगोलमांग पुलिस स्टेशन की मनुंग चनबा सातांग हिल रेंज दा चतगिबा एंटी इंसर्जेंसी ड्राइव दा सिक्योरिटी फोर्स ना तोंगान तोंगानबा बंकर अहुम थुगाइखरे हारिबा बंकर सिंग असि कुकी लालोलुप सिंगना साजिलंबा बंकर ओइगनी हाइरी अदुमपो ऑपरेशन सिंग अदुदा कनागुंबा मे अमता फाबा पुनबदि याउखिदे फागलबा पोलम सिंग अदुगी मतांगदा मथौ ताबा आइनगी ओइबा प्रोसीडिंग चतनबा मरी लेनबा पुलिस स्टेशन सिंगदा खुचिनखरे मखा तारकप पावदा हिमाचल प्रदेश लेजिस्लेटिव असेंबली ना एंटी डिफेक्शन लॉ की मखादा डिस्क्वालीफाई तौरबा एमएलए सिंग पेंशन फंगदनबगी मतांगदा हिमाचल प्रदेश लेजिस्लेटिव असेंबली ना अलाउंस एंड पेंशन ऑफ मेंबर बिल 2023 पास तौखरे कुमजा 2023 की मार्च ता स्पीकर कुलदीप सिंह ना पाथामियाना लेजिस्लेचर तरुक डिस्क्वालीफाई तौखरबा तुंगदा अखनबा तौरांग असि लौकलकपने अनोबा प्रोविजन असि की मतुंग इन्ना मपुनसी की अहानबा एमएलए ओइना मिखल माई पागलखिबा चटियाना शर्मा अमदी देवेंद्र भूतो पेंशन फंगबगी खुदोंग चाबा लेररोय असेंबली दा बाई इलेक्शन दा माइटी होरबा रवि ठाकुर अमदी राजेंद्र रासासु पेंशन फंगलरोय कांग्रेस तगी होरखिबा एमएलए सिंग असि कुमजा 2023 की फेब्रुआरी दा पांथोखिबा राज्य सभा की मिखल दा क्लोज वोटिंग तौदुना बीजेपी की मिरेप हास महान दा वोट पी की हाइबगी दमक डिस्क्वालीफाई तौखिबने।